ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯕꯁꯟꯇ ꯍꯥꯏꯗꯣ ꯂꯥꯛꯂ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯂꯩꯅꯝꯅ ꯊꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯅꯨꯡꯁꯤꯅ ꯆꯤꯡꯂꯧ ꯎꯔꯨꯕꯗ ꯃꯍꯧꯁꯥ ꯑꯣꯏꯗꯔꯦ ꯋꯥꯈꯜ 미국 푸딩 낭떠니 우리바 아모이 많아 거이다바 ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯅꯨꯡꯁꯤꯅ ꯆꯤꯡꯂꯧ ꯎꯔꯨꯕꯗ ꯃꯍꯧꯁꯥ ꯑꯣꯏꯗꯔꯦ ꯋꯥꯈꯜꯁꯦ ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯅꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ 이유ꯜ세 ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯅꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ 이유ꯜ세 ꯉꯝꯂꯕꯗꯤ ꯆꯥꯡꯗꯝꯅꯕ ꯅꯨꯡꯁꯤꯕꯁꯦ ꯑꯋꯥꯡꯕ ꯆꯤꯡꯅ ꯀꯩꯗꯧꯔꯨꯅꯤ ꯑꯀꯟꯕ ꯏꯔꯩꯅꯁꯨ ꯍꯦꯜꯂꯣꯏꯗ ꯄꯤꯔꯣꯅꯦ ꯊꯃꯣꯏꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯔꯣ ꯊꯥꯖ ꯊꯋꯥꯏ ꯂꯤꯁꯤꯡꯂꯛꯇ ꯑꯣꯏꯔꯔꯣ ꯊꯥꯖ ꯊꯋꯥꯏ ꯂꯤꯁꯤꯡꯂꯛꯇ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯅꯨꯡꯁꯤꯅ ꯆꯤꯡꯂꯧ ꯎꯔꯨꯕꯗ ꯃꯍꯧꯁꯥ ꯑꯣꯏꯗꯔꯦ ꯋꯥꯈꯜꯁꯦ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤ ꯇꯥꯅꯤꯡꯂꯕ ꯊꯃꯣꯏꯗꯨꯅ ꯂꯦꯞꯂꯕꯗ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤ ꯇꯥꯅꯤꯡꯂꯕ ꯊꯃꯣꯏꯗꯨꯅ ꯂꯦꯞꯂꯕꯗ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯄꯣꯛꯂꯨꯕꯅ ꯂꯩꯖꯥꯒꯤ ꯃꯄꯣꯛꯇ ꯄꯤꯊꯣꯛꯄꯁꯨ ꯉꯝꯗꯔꯦ ꯊꯃꯣꯏꯁꯦ ꯑꯩꯒꯤ ꯍꯥꯏꯕꯗꯨ ꯈꯛꯇꯅ ꯂꯦꯞꯂꯕꯅꯤ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤ ꯁꯃꯥꯏ ꯂꯩꯔꯔꯣꯏ ꯅꯨꯡꯁꯤ ꯁꯃꯥꯏ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯕꯁꯟꯇ ꯍꯥꯏꯗꯣ ꯂꯥꯛꯂ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯂꯩꯅꯝꯅ ꯊꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯅꯨꯡꯁꯤꯅ ꯆꯤꯡꯂꯧ ꯎꯔꯨꯕꯗ ꯃꯍꯧꯁꯥ ꯑꯣꯏꯗꯔꯦ ꯋꯥꯈꯜꯁꯦ 미국군이 낭떠니 우리와 하모이 많아 거이다바 아이기 타모이세 와선다 하이도 라나바네